hangatlaga mate kidang koi yengminase koi kari thingara khre haibudo koi nungti nimit khudingi koi wakhal songi wakhal manungda formula kayama equation kayama question kayama thongane bako akoi hangatlaga mate kidang koi yengminase nakan khuding maktagi koi mai ase koi electric shock tawbaga chap manana mai si chaib mafam khuding jaga khuding lepalaitena ngasisu kaya mana moinu chaiba kaya mana yung kai chakhibagi thingna yaba kaya ma thingna gareba sisu thingna gare niha tina hatokpi kibagi masimasu asimasu miha nipun kaya na mangkhraga thiba khangdabagi akhoi ji mang chakpagi mahutta khoi ngasi bawba akhoi ji tha kunma thoi shuraba sida ngasi bawba khoi mang chakpagi mahutta tung halaga khoi gi samaj khoi gi society asi nomu magi maning halaga chati haibasi akhoi mayam khangnarba wafam ngaktane bako private company da thabak tawramba mayama private company gi role je adugi matik chaweba akhoi khunai da lodi was thabak mayama piraga moina thamamba employees singdu ngasidi kari oire ngasidi thabak tatkidna mama gi imung da family da achauba burden achauba issue ama oirega leba aduna market su inflation khoktna pot ki mamal si anga wangkhat leba hojik phong sana Manipur gi CM Anova Sinanabagi Miyam Ngairiba CM Karamba CM a true leader Miyam gi ihul khangna thabak tawangamba adugumba CM solution asi athuba matamda puraknaba purakpa ngamgadaba hai singba muscle power amasung money power na sizinaraga leader oiba nataba kok sizinaraga strategy fazana leiba adumba CM adum mayam praja punamakna ngairaga leiri haiba big question khorangna ngairi haibudu hajaraga ngasigidi matang asida tension jage tang khida tension jari hainingba phongdong ningbadi kongwaini adubu matang sida tension jarage ngasigidi kainarasi thank you everyone amuka hana kokno na khurumjari anoba subscribe toksinbiramu anoba viewers sing like comment amasung makhagi comment box ta any comment leragadi comment isinbiru aigi so motivate oijage anoba episode amaga pudun laksage ngasigidi kainarasi sayonara yaifare imalai bangna yaifare thank you everyone